ꯃꯌꯥꯝꯕꯨ ꯆꯥꯛꯉꯥꯏ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯕꯛ ꯐꯪꯕ ꯍꯥꯏꯅ ꯀꯧꯏ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯤꯕꯤꯛ ꯌꯥꯎꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯂꯨꯔꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯄꯥꯝꯅꯕ ꯉꯥꯛꯅꯤ꯫ ꯊꯕꯛ ꯐꯪꯗ꯭ꯔꯕ ꯅꯍꯥ ꯀꯌꯥꯗꯤ ꯉꯥꯎꯆꯠꯅꯩ꯫ ꯊꯣꯏꯕꯁꯨ ꯉꯥꯎꯆꯠꯅꯕ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕ ꯏꯕꯦꯅꯤ ꯑꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕ ꯃꯔꯝ ꯃꯣꯛꯄ ꯃꯆꯠ ꯐꯖꯕ ꯁꯛ ꯆꯨꯗ ꯆꯪꯈꯣꯟꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯃꯈꯣꯏ ꯃꯣꯏꯔꯥꯡꯗꯒꯤ ꯍꯥꯏꯊꯔꯒ ꯂꯩꯕ ꯀꯩꯔꯦꯟ ꯐꯥꯕꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤ꯫ ꯑꯆꯝꯕ ꯂꯧꯃꯤꯒꯤ ꯏꯃꯨꯡꯅꯤ꯫ ꯊꯣꯏꯕꯒꯤ ꯃꯆꯦ ꯏꯕꯦꯊꯣꯏꯅ ꯊꯥꯡꯒ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯖꯥꯎ ꯁꯤꯐꯥꯏ ꯈꯜꯂꯤ꯫ ꯅꯣꯡꯃ ꯃꯅꯤꯖꯥꯎꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇ ꯈꯨꯔꯨꯝꯂꯒ ꯃꯅꯤꯖꯥꯎꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯏ꯫ ꯕꯥꯖꯤ, ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯜꯂꯁꯤ꯫ ꯏꯕꯨꯡꯉꯣ ꯃꯅꯤ, ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯒꯦꯅꯦ? ꯃꯀꯨꯕꯣꯛꯅ ꯈꯨꯝꯃꯤ꯫ ꯕꯥꯖꯤ, ꯍꯟꯗꯛ IRBꯒꯤ ꯃꯤ ꯈꯔ ꯂꯧꯒꯗꯧꯔꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯕꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯍꯜꯂꯁꯤ꯫ ꯊꯣꯏꯕꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯗꯤ ꯑꯃꯠꯇ ꯉꯥꯏꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕ ꯍꯥꯏꯕꯗꯨꯗꯤ ꯈꯨꯠꯅ ꯁꯔꯒ ꯂꯥꯝꯕ ꯐꯪꯕꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯗ ꯅꯠꯇꯦ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥ ꯂꯩꯔꯤꯗꯒꯦ? ꯅꯣꯡ ꯇꯥꯔꯕꯁꯨ ꯅꯨꯡꯁꯥ ꯁꯥꯔꯕꯁꯨ ꯂꯧꯃꯤ ꯃꯈꯣꯏꯗꯤ ꯈꯨꯠꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯄ ꯂꯩꯇꯦ꯫ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯐꯪꯕ ꯅꯠꯇꯦ꯫ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯌꯥꯝꯕꯗꯤ ꯊꯦꯡꯅ ꯊꯕꯛ ꯀꯥꯔꯕꯁꯨ ꯉꯟꯅ ꯍꯜꯂꯛꯂꯕꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯁꯨꯇꯤ ꯑꯣꯏꯗꯨꯅ ꯊꯕꯛ ꯀꯥꯗ꯭ꯔꯕꯁꯨ ꯇꯣꯂꯣꯞꯇꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦ꯫ ꯁꯦꯜꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯕꯗ ꯊꯣꯏꯕꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯗ ꯏꯃꯨꯡꯒꯤ ꯏꯖꯠ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯗ ꯂꯦꯟꯅꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯆꯥꯅ IRBꯒꯤ ꯁꯤꯐꯥꯏ ꯑꯣꯏꯗꯨꯅ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠ, ꯇꯨꯄꯤ ꯎꯞ, ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨ ꯎꯔꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯂꯤ꯫ ꯑꯗꯨꯅ ꯃꯅꯤꯖꯥꯎꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯅꯦꯝ ꯃꯀꯨꯗꯨ ꯌꯥꯅꯤꯡꯂꯦ꯫ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯕꯦꯅꯤꯅ ꯃꯌꯥ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯏꯕꯨꯡꯉꯣ ꯃꯅꯤ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯕꯒꯦ? ꯃꯅꯤꯖꯥꯎꯅ ꯈꯨꯝꯃꯛꯏ꯫ ꯑꯕꯣꯛ, ꯑꯗꯨꯒꯤꯗꯃꯛꯇꯤ ꯊꯣꯏꯅ ꯋꯥꯔꯨꯅꯤꯉꯥꯏ ꯂꯩꯇꯦꯗ꯫ ꯊꯣꯏꯕꯗꯤ ꯃꯁꯥꯁꯨ ꯐꯩ, ꯋꯥꯡꯁꯨ ꯆꯥꯎꯏ, ꯁꯥꯟꯅ ꯈꯣꯠꯅꯕꯗꯁꯨ ꯊꯋꯥꯏ ꯌꯥꯎꯏ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯝꯖꯦꯜ, ꯃꯨꯛꯅꯥ ꯃꯥꯅ ꯊꯣꯏꯔꯤꯕꯅꯤ꯫ ꯁꯤꯐꯥꯏꯒꯤ ꯊꯕꯛꯇ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯗꯤ ꯌꯥꯝꯅ ꯆꯨꯅꯔꯅꯤꯗ꯫ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯤ ꯊꯥꯛꯇꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯏꯕꯨꯡꯉꯣ? ꯃꯀꯨꯕꯣꯛꯅ ꯋꯥ ꯅꯣꯠꯁꯤꯜꯂꯛꯏ꯫ ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯂꯣꯏꯔꯒ ꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯅꯤ꯫ ꯃꯗꯨ ꯀ꯭ꯂꯥꯁ 8 ꯄꯥꯁ ꯇꯧꯔꯕ ꯃꯤꯅ ꯉꯝꯒꯗꯕ ꯋꯥꯍꯪꯅꯤ꯫ ꯊꯣꯏꯕꯗꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁꯅꯤꯅ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯕꯥꯖꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯅꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯕꯥꯏꯅ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯐꯣꯔꯝ ꯂꯧꯔꯨꯗꯨꯅ ꯃꯦꯟꯁꯤꯟꯕꯤꯗꯨꯅ ꯊꯥꯒꯠꯈ꯭ꯔꯦ꯫ ꯐꯤꯖꯤꯀꯦꯜ ꯇꯦꯁꯠ ꯑꯏꯕꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯦ꯫ ꯚꯥꯏꯚꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯈꯤꯕꯁꯤꯡ ꯃꯄꯥ ꯃꯃꯥ ꯃꯔꯤ ꯃꯇꯥꯁꯨ ꯌꯥꯎꯅ ꯐꯜ ꯍꯥꯏꯗꯣꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕꯒꯤ ꯃꯆꯦ ꯏꯕꯦꯊꯣꯏ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯔꯦ꯫ ꯏꯃꯥ, ꯏꯕꯨꯡꯉꯣꯒꯤ ꯊꯕꯛꯀꯤ ꯐꯜꯗꯨ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯍꯥꯏꯅ ꯃꯕꯥꯏꯅ ꯇꯝꯗꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯈꯤꯕꯁꯤꯡꯗꯤ ꯂꯨꯄꯥ ꯂꯥꯈ 2ꯗꯒꯤ 3 ꯐꯥꯎꯕ ꯄꯤꯁꯟꯅꯈ꯭ꯔꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯒꯤꯗꯤ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯎꯔꯛꯂꯔꯣꯏ, ꯀꯝꯗꯧꯁꯤꯒꯦ? ꯃꯃꯥꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯧꯄꯥꯒꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏ꯫ ꯄꯥꯁ ꯑꯣꯏꯔꯣꯏꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯔꯨꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯏꯃꯥ, ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯤ꯫ ꯄꯩꯁꯥ ꯄꯤꯗꯕ ꯃꯤꯗꯨꯗꯤ ꯐꯜ ꯍꯥꯏꯗꯣꯛꯄꯗ ꯍꯦꯛꯇ ꯌꯥꯎꯔꯛꯇꯦ꯫ ꯍꯧꯈꯤꯕ ꯆꯍꯤꯗꯁꯨ IRBꯒꯤꯁꯨ ꯄꯨꯂꯤꯁ ꯂꯧꯕꯒꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯅ ꯄ꯭ꯔꯃꯥꯟꯅꯤ꯫ ꯑꯩꯈꯣꯏ ꯑꯗ꯭ꯋꯥꯏꯗꯅꯦ, ꯏꯟꯇꯔꯚ꯭ꯌꯨꯗ ꯌꯥꯎꯔꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯐꯔꯕ ꯃꯤꯁꯤꯡꯗꯣ ꯄꯩꯁా ꯄꯤꯗꯕꯗꯒꯤ ꯑꯃꯠꯇ ꯈꯜꯂꯛꯇꯦ꯫ ꯂꯝꯖꯦꯜ ꯆꯦꯟꯕꯗꯁꯨ ꯃꯤꯊꯤ ꯇꯥꯕ, ꯏꯕꯗꯁꯨ ꯀ꯭ꯂꯥꯁ 8 ꯄꯥꯁ ꯇꯧꯗꯕ ꯁꯦꯜ ꯌꯥꯝꯅ ꯄꯤꯕꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯈꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤꯁꯨ ꯁꯣꯏꯗꯅ ꯈꯜꯂꯛꯅꯕ ꯄꯩꯁా ꯄꯤꯅꯕ ꯇꯧꯁꯤ꯫ ꯏꯕꯦꯊꯣꯏꯅ ꯇꯛꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯂꯨꯄꯥ ꯂꯥꯈ 2-3 ꯊꯤꯔꯨꯗꯣꯏꯁꯤꯕꯣ ꯏꯕꯦꯝꯃ? ꯃꯃꯥꯅ ꯍꯥꯏꯔꯤ꯫ ꯏꯕꯦꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯟꯕ ꯈꯔꯅ ꯄꯨꯔꯒ ꯇꯧꯁꯤ ꯏꯃꯥ꯫ ꯍꯌꯦꯡ ꯏꯕꯨꯡꯉꯣꯅ ꯇꯣꯂꯣꯞ ꯆꯥꯔꯒ ꯑꯗꯨꯝ ꯍꯟꯖꯤꯟꯒꯅꯤꯗ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯄꯤꯖꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯅꯕ ꯏꯕꯦꯅꯤꯁꯨ ꯇꯥꯔꯕꯅꯤ꯫ ꯃꯥꯒꯤꯗ ꯑꯇꯇꯥꯏ ꯂꯥꯛꯂꯗꯨꯗꯗꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫
ꯏꯕꯦꯊꯣꯏ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯄꯥꯒ ꯋꯥ ꯀꯨꯞꯅ ꯈꯟꯅꯔꯦ꯫ ꯃꯄꯥꯅ ꯍꯥꯏ, "ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ? ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯕ ꯇꯥꯕꯅꯤꯅ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤꯁꯤ ꯉꯥꯛꯄ ꯇꯥꯕꯅꯤ꯫ ꯃꯈꯣꯏꯅ ꯎꯖꯔꯤꯕ ꯂꯧ ꯁꯪꯒꯝꯗꯨ ꯌꯣꯟꯊꯣꯛꯂꯦ, ꯑꯗꯨꯅꯗꯤ ꯀꯣꯟꯅꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯑꯔꯪ ꯑꯔꯥꯛ ꯂꯣꯏꯅ ꯌꯣꯜꯂꯦ꯫ ꯂꯨꯄꯥ 50,000ꯅ ꯃꯆꯦ ꯏꯕꯦꯊꯣꯏꯒꯤ ꯎꯟꯈꯤꯕ ꯂꯤꯛ, ꯃꯀꯨꯕꯣꯛꯀꯤ ꯄꯦꯟꯁꯟ ꯕꯨꯛ ꯕꯟꯙꯥꯟ ꯊꯝꯃꯦ ꯁꯦꯟꯗꯣꯏ ꯄꯨꯕꯤꯗ꯫ ꯄꯩꯁꯥꯗꯤ ꯂꯩꯔꯦ, ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯤ ꯄꯩꯁꯥ ꯄꯤꯔꯨꯒꯗꯕꯁꯤ ꯀꯅꯥꯗꯅꯣ? ꯍꯦꯛꯇ ꯆꯠꯂꯒ ꯁꯦ ꯍꯥꯏꯅ ꯄꯤꯔꯨꯕ ꯌꯥꯒꯗ꯭ꯔꯥ? ꯊꯕꯛ ꯍꯥꯞꯄ ꯉꯝꯕꯗꯨꯒ ꯈꯪꯅꯕꯁꯨ ꯅꯠꯇꯦ꯫ ꯃꯗꯨꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯦ ꯊꯣꯏꯕꯒꯤ ꯄꯂꯦꯝ ꯄꯟꯊꯧꯗꯣ꯫ ꯄꯩꯁꯥ ꯄꯤꯅꯩ ꯍꯥꯏꯕꯁꯤ ꯑꯐꯣꯡꯕꯅꯤ, ꯄꯩꯁꯥ ꯄꯤꯕ ꯂꯧꯕꯗꯤ ꯑꯔꯣꯟꯕꯅꯤ꯫ ꯀꯅꯥ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯎꯔꯤꯕꯅꯤ, ꯄꯩꯁా ꯄꯤꯕ ꯃꯤꯁꯨ ꯂꯧꯕ ꯃꯤꯁꯨ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯏꯕꯦꯅꯤꯅ ꯃꯆꯥꯅꯨꯄꯤ ꯀꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯋꯥ ꯇꯥꯅꯔꯦ꯫ ꯏꯕꯦꯊꯣꯏꯅ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯅꯝ ꯑꯗꯨꯒ ꯑꯉꯝꯕꯗꯨꯒꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯇꯥꯅꯤ ꯍꯥꯏ꯫ ꯃꯉꯣꯟꯗ ꯌꯧꯔꯕꯗꯤ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯇꯝꯃꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯦ, ꯆꯟꯗꯣꯟ ꯆꯋꯥ ꯊꯤꯜꯂꯦ, ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯉꯝꯕꯒꯤ ꯌꯨꯝꯗ ꯆꯪꯒꯗꯧꯔꯤꯕꯅꯤꯅ ꯇꯆꯣꯞ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯐꯖꯕ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯨꯟꯕ, ꯍꯩꯅꯧ ꯆꯥꯎꯔꯕ ꯔꯧ ꯑꯃ ꯂꯩꯔꯨꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅꯦ, ꯏꯕꯦꯊꯣꯏꯅꯦ, ꯃꯅꯝꯃꯅꯦ ꯀꯩꯔꯦꯟ ꯐꯥꯕꯤꯗꯒꯤ ꯂꯥꯏꯟ ꯕꯁꯇ ꯇꯣꯡꯗꯨꯅ ꯎꯔꯤꯄꯣꯛ ꯌꯧꯔꯦ꯫ ꯑꯉꯝꯕꯒꯤ ꯃꯥꯡꯒꯣꯜ ꯁꯪꯒꯣꯏꯗꯨ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯟꯇꯥ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯋꯥꯅꯣꯝꯕꯒꯤ, ꯃꯆꯥꯒꯤ, ꯃꯁꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯏꯕꯦꯅꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯨꯏꯅ ꯉꯥꯏꯔꯕ ꯇꯨꯡꯗ ꯏꯕꯦꯊꯣꯏꯒꯤ ꯃꯅꯝꯃꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯇꯥꯗ ꯀꯠꯁꯤꯜꯂꯨꯔꯦ꯫ ꯐꯅ ꯀꯨꯏꯔꯕ ꯇꯨꯡꯗ ꯏꯕꯦꯅꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯅꯝꯃꯅ ꯏꯃꯨꯡꯗ ꯆꯪꯂꯛꯅꯕ ꯀꯧꯁꯤꯜꯂꯛꯏ꯫ ꯁꯣꯐꯥꯗ ꯉꯥꯟꯊꯣꯏꯔꯤ ꯏꯕꯦꯊꯣꯏ ꯃꯅꯝꯃꯒꯤ ꯃꯇꯥꯗꯨ꯫ ꯏꯕꯦꯅꯤꯒꯤ ꯃꯈꯥꯒꯤ ꯆꯍꯤꯅꯤ, ꯑꯗꯨꯕꯨ ꯋꯥꯅꯣꯝꯕ ꯂꯥꯛꯂꯤꯕ ꯏꯕꯦꯅꯤꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯩ, "ꯏꯕꯦꯝꯃ, ꯃꯦꯝ ꯁꯥꯍꯦꯕ, ꯏꯆꯥꯒꯤꯁꯤ ꯁꯣꯏꯍꯟꯕꯤꯒꯅꯨꯀꯣ"꯫ ꯃꯇꯥꯗꯨꯅ ꯈꯨꯗꯣꯝꯕꯤꯅ ꯃꯆꯤꯟꯕꯥꯟꯗ ꯊꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯇꯧꯏ꯫ ꯑꯗꯨꯒ ꯂꯣꯜꯂꯞꯅ, "ꯑꯩꯈꯣꯏꯒꯤ ꯁꯥꯍꯦꯕꯅ ꯇꯥꯔꯕꯗꯤ ꯋꯥ ꯊꯣꯛꯀꯅꯤ꯫ ꯁꯦꯜꯁꯤ ꯃꯊꯛ ꯊꯣꯡꯕ ꯑꯉꯝꯕꯗ ꯌꯧꯍꯟꯒꯗꯕꯅꯤ꯫ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯗꯕꯅꯤ꯫ ꯏꯇꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯩꯊꯣꯛꯄ ꯉꯝꯗꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕꯅꯤ"꯫ ꯄꯥꯈꯠꯇꯨꯅ ꯁꯦꯜ ꯃꯌꯣꯝꯗꯨ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯏꯕꯦꯅꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯤꯁꯤꯜꯂꯦ꯫ ꯃꯈꯨꯠꯃꯛꯅ ꯁꯦꯜꯗꯨ ꯄꯤꯔꯝꯂꯦ꯫ ꯁꯦꯜꯗꯨ ꯄꯤꯔꯝꯕꯗ ꯏꯕꯦꯅꯤꯗꯨ ꯃꯁꯥꯗꯨ ꯌꯥꯡꯉꯤ, ꯅꯨꯡꯉꯥꯏꯖꯩ꯫ ꯃꯅꯝꯃꯒꯤ ꯃꯇꯥꯗꯨꯅ ꯁꯣꯏꯗꯅ ꯊꯕꯛꯇꯨꯒꯤꯗꯃꯛ ꯁꯤꯟꯕꯤꯔꯛꯀꯅꯤ ꯈꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏ꯫ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯐꯕꯧ ꯉꯥ ꯑꯀꯪꯕ ꯈꯔꯒ ꯀꯣꯕꯤ ꯃꯇꯣꯟ ꯈꯔ, ꯍꯩꯀꯛ ꯌꯦꯂꯤ ꯈꯔꯒ ꯌꯨꯝꯒꯤꯗꯃꯛ ꯂꯩꯔꯛꯏ꯫ ꯉꯥꯏꯕ ꯍꯥꯏꯕꯁꯤꯃꯨꯛ ꯋꯥꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯂꯧꯎꯕꯅ ꯀꯨꯝꯒꯤ ꯅꯣꯡ ꯉꯥꯏꯕ, ꯅꯣꯡꯒꯧꯕꯤꯅ ꯅꯣꯡ ꯉꯥꯏꯕꯒꯨꯝ ꯊꯕꯛꯀꯤ ꯐꯜ ꯍꯥꯏꯗꯣꯛꯄ ꯉꯥꯏꯕꯗ ꯆꯍꯤ ꯑꯃ ꯍꯧꯈꯔꯦ꯫ ꯁꯣꯝꯗꯗꯤ ꯏꯃꯨꯡꯗꯣ ꯈꯥꯝꯕꯤ ꯃꯩ ꯋꯥꯏꯔꯦ, ꯁꯦꯟꯗꯣꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ, ꯂꯧꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯃꯤꯅ ꯐꯧꯗꯝ ꯁꯦꯜ ꯊꯥꯔꯝꯕꯗꯨꯁꯨ ꯐꯧ ꯂꯣꯛꯇ꯭ꯔꯕꯅꯤꯅ ꯐꯧ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯆꯩ ꯆꯥꯔꯦ꯫ ꯏꯕꯦꯅꯤꯅ ꯃꯤꯒꯤ ꯂꯧ ꯈꯔ ꯀꯨꯝꯃꯤ, ꯏꯜ ꯆꯤꯡꯕ ꯈꯔ ꯆꯠꯂꯤ, ꯃꯄꯥꯅ ꯑꯊꯥꯞꯄꯗ ꯖꯨꯒꯥꯂꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯁꯥꯗꯤ ꯃꯥꯡꯗ꯭ꯔꯤ꯫ ꯃꯆꯥꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕꯗ ꯄꯨꯝꯅꯃꯛ ꯐꯔꯅꯤ ꯈꯟꯗꯨꯅ ꯑꯋꯥꯕ ꯈꯪꯗꯦ꯫ ꯏꯕꯦꯊꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯃꯥꯒꯤ ꯁꯅꯥ, ꯃꯀꯨꯕꯣꯛꯀꯤ ꯄꯦꯟꯁꯟ ꯕꯨꯛ ꯕꯟꯙꯥꯟ ꯍꯟꯗꯕꯒꯤ ꯋꯥ ꯊꯣꯛꯅꯔꯦ꯫ ꯈꯔ ꯂꯩꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯗ ꯔꯦꯂꯤ ꯆꯠꯄ, ꯙꯔꯅꯥ ꯐꯝꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯦ꯫ ꯁꯣꯏꯗꯤ ꯁꯣꯏꯔꯔꯣꯏꯅ ꯍꯟꯗꯛꯇꯤ ꯍꯥꯏꯗꯨꯅ ꯏꯕꯦꯅꯤꯒꯤꯏꯃꯨꯡꯗ ꯍꯔꯥꯎꯅꯔꯦ꯫ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯔꯛꯂꯕ ꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯔꯤꯈ꯭ꯌꯥ ꯐꯜ ꯍꯥꯏꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯗꯨ ꯑꯣ ꯈꯣꯡꯅ ꯀꯞꯈ꯭ꯔꯦ꯫ ꯊꯕꯛ ꯐꯪꯗꯕꯒꯤ ꯉꯥꯛ ꯅꯠꯇꯦ, ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ, ꯀꯩꯔꯣꯏ ꯂꯩꯀꯥꯏ, ꯃꯔꯨꯑꯣꯏꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯕꯗꯨꯒꯤꯅꯤ꯫ ꯂꯩꯍꯥꯎꯒ ꯃꯥꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯆꯠꯃꯤꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯖꯗꯨꯅ ꯋꯥꯏꯊꯣꯡꯅꯖꯒꯦ, ꯍꯟꯗꯛꯀꯤ ꯊꯕꯛꯁꯤ ꯁꯣꯏꯗꯅ ꯐꯪꯍꯟꯕꯤꯌꯨ ꯅꯤꯖꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯕ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ, ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯆꯞ ꯂꯦꯞꯇꯨꯅ ꯂꯩ, ꯆꯥꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯎ ꯂꯥꯏꯆꯨꯕ ꯍꯧꯈ꯭ꯔꯦ, ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯦ꯫ ꯂꯝꯗꯝꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯑꯣꯡ, ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯃꯦꯔꯤꯠ ꯂꯩꯖꯕ ꯃꯤꯅ ꯊꯕꯛ ꯐꯪꯗꯕ, ꯋꯥꯆꯣꯠ
ꯋꯥꯆꯠ ꯋꯥꯅꯣꯝ ꯍꯩꯖꯕ ꯃꯤꯅ ꯏꯋꯥ ꯋꯥꯗꯅ ꯊꯕꯛ ꯐꯪꯕ ꯀꯌꯥꯁꯤꯅ ꯅꯍꯥꯔꯣꯜꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯁꯤꯗ ꯅꯍꯥ ꯀꯌꯥ ꯅꯤꯡꯕ ꯀꯥꯏꯍꯜꯂꯤ꯫ ꯈꯔꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ, ꯀꯌꯥ ꯑꯃꯕꯨꯅ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯍꯜꯂꯤ, ꯈꯔꯅ ꯅꯤꯁꯥꯅ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕ ꯏꯆꯦꯜꯁꯤꯗ ꯃꯤꯌꯥꯝꯁꯤ ꯏꯔꯥꯛꯅꯔꯦ꯫ ꯀꯔꯝꯅ ꯐꯤꯕꯝꯁꯤ ꯐꯒꯠꯍꯟꯅꯕ ꯀꯅꯥꯅꯕꯨ ꯈꯜꯂꯤꯕ? ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯕꯥꯏ ꯂꯣꯏꯅ ꯄꯨꯜꯂꯦ꯫ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯈꯟꯅꯔꯤ꯫ ꯏꯕꯦꯊꯣꯏꯒꯤ ꯃꯃꯥ ꯃꯆꯥꯒ ꯃꯅꯝꯃꯒ ꯃꯥꯒꯤ ꯃꯇꯥꯒꯤꯗ ꯆꯠꯂꯒ ꯁꯦꯜ ꯍꯟꯗꯣꯛꯍꯟꯅꯕ ꯋꯥꯔꯦꯞꯅꯔꯦ꯫ ꯍꯟꯗꯛꯇꯤ ꯏꯕꯦꯊꯣꯏ ꯃꯊꯃꯣꯏ ꯐꯨꯛꯅ ꯋꯥ ꯉꯥꯡꯂꯦ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨ ꯄꯤꯔ ꯐꯥꯎꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯒꯤ ꯊꯕꯛꯁꯤ ꯑꯣꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯇꯞ ꯇꯞꯅ ꯃꯅꯝꯃꯒꯤ ꯃꯇꯥ ꯃꯦꯝ ꯁꯥꯍꯦꯕꯅ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯁꯥꯍꯦꯕꯅ ꯃꯊꯛꯀꯤ ꯑꯉꯝꯕꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯉꯝꯕꯗꯨꯒ ꯉꯥꯡꯅꯕꯤꯔꯨꯔꯣ꯫ ꯑꯉꯝꯕꯗꯨ ꯀꯅꯥꯅꯣ? ꯄꯩꯁꯥꯗꯨ ꯀꯅꯥꯅ ꯀꯅꯥꯗ ꯄꯤꯔꯤꯕꯅꯣ? ꯏꯕꯦꯊꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯗꯤ ꯃꯗꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯨꯝꯕ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯄꯩꯁꯥꯗꯨ ꯌꯧꯐꯝ ꯊꯣꯛꯄ ꯃꯤꯗ ꯌꯧꯗꯕꯗꯒꯤ ꯈꯟꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯀꯤ ꯂꯤꯁꯇ ꯆꯟꯗꯕ ꯀꯌꯥꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯁꯨ ꯑꯃꯅꯤ꯫ ꯏꯕꯦꯅꯤꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯄꯩꯁꯥꯗꯨ ꯄꯤꯈꯤꯕꯅꯤ, ꯄꯩꯁꯥꯗꯨ ꯊꯨꯅ ꯍꯟꯕꯤꯔꯣ꯫ ꯃꯅꯝꯃꯒꯤ ꯃꯇꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯁꯥꯏꯔꯣꯡ ꯃꯔꯨꯗꯨ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯒꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯤꯗ ꯄꯤꯈ꯭ꯔꯦ, ꯅꯈꯣꯏꯅ ꯃꯥꯡꯖꯕ ꯇꯥꯕꯅꯤ꯫ ꯏꯕꯦꯊꯣꯏꯅ ꯁꯥꯎꯅ ꯈꯨꯝꯃꯤ꯫ ꯃꯗꯨ ꯌꯥꯔꯣꯏ, ꯅꯉꯛꯇ ꯁꯤꯔꯤꯕ ꯅꯦꯀ꯭ꯂꯦꯁꯇꯣ ꯊꯠꯀꯅꯤ꯫ ꯂꯥꯎꯅꯔꯤꯕꯗꯨ ꯃꯄꯨꯔꯣꯏꯕ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃꯒꯤ ꯃꯇꯥꯗꯨ ꯄꯥꯈꯠꯂꯤ꯫ ꯃꯥꯒꯤ ꯖꯥꯗꯨꯗ ꯃꯤ ꯀꯌꯥ ꯄꯪꯊꯍꯟꯈ꯭ꯔꯕ ꯅꯨꯄꯤꯅꯤ, ꯊꯥꯊꯥ ꯅꯠꯇꯦ꯫ ꯃꯥꯅ ꯆꯥꯔꯤꯕ ꯄꯩꯁꯥꯗꯨ ꯑꯁꯤꯕ ꯄꯩꯁꯥꯅꯤ꯫ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯣꯜ ꯍꯥꯏꯗꯣꯛꯄꯗ ꯌꯥꯎꯔꯛꯂꯒ ꯃꯥꯅ ꯍꯣꯠꯅꯕꯤꯕꯅꯤ ꯍꯥꯏꯕ, ꯌꯥꯎꯔꯛꯇ꯭ꯔꯒꯅ ꯄꯩꯁా ꯈꯔ ꯍꯟꯗꯣꯛꯈꯤꯕ ꯑꯁꯤꯅꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ꯫ ꯑꯗꯨꯝꯅ ꯐꯪꯕ ꯁꯦꯜ ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯉꯛꯁꯝꯗ ꯁꯅꯥꯅ ꯇꯦꯛꯊꯔꯤꯕ, ꯂꯧ ꯏꯪꯈꯣꯜ ꯗꯨꯀꯥꯟ ꯄꯩꯁꯤꯜꯂꯤꯕ꯫ ꯁꯦꯜ ꯍꯟꯗꯣꯛꯅꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯥꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯔ ꯑꯃ, ꯃꯊꯪꯗ ꯑꯃꯨꯛ ꯈꯔ, ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯊꯧꯔꯕ ꯃꯇꯨꯡꯗ ꯎꯆꯤꯟꯅ ꯂꯨꯄꯥ ꯂꯥꯛ 2ꯗꯤ ꯌꯧꯔꯦ꯫ ꯂꯨꯄꯥ 50,000ꯗꯤ ꯃꯥꯡꯖꯕ ꯇꯥꯔꯦ꯫ ꯏꯝꯐꯥꯜ ꯀꯥꯊꯣꯛ ꯀꯥꯁꯤꯟꯒꯤ ꯒꯥꯔꯤ ꯚꯔꯥ, ꯆꯠꯂꯨꯔꯒ ꯎꯅꯕ ꯐꯪꯂꯛꯇꯕ ꯀꯌꯥ ꯑꯁꯤꯗ ꯆꯣꯛꯊꯔꯗꯨꯅ ꯑꯗꯨꯝ ꯇꯣꯛꯂꯦ ꯏꯕꯦꯅꯤ ꯃꯃꯥ ꯃꯆꯥꯗꯣ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯥꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝꯁꯨ ꯈꯪꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯅꯥꯗ ꯇꯥꯟꯅꯔꯨꯁꯤꯒꯦ ꯈꯜꯂꯤ꯫ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯙꯥꯟꯗꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯥꯒꯤ ꯚꯣꯠꯇꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯃꯆꯥꯒꯤ ꯊꯕꯛ ꯐꯪꯕ ꯐꯪꯗꯕꯒꯤ ꯋꯥ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯦ꯫ ꯃꯥꯅ ꯌꯧꯕꯗ ꯄ꯭ꯔꯙꯥꯟꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯄ꯭ꯔꯙꯥꯟꯅ ꯍꯥꯏ, ꯃꯔꯨꯞ, ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯅ ꯊꯕꯛꯂꯥ? ꯑꯩꯈꯣꯏꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯌꯥꯏꯅ꯫ ꯇꯣꯝꯕꯅ ꯍꯪꯉꯤ, ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯒꯦꯅꯦ? ꯑꯩꯈꯣꯏꯗꯤ ꯁꯦꯜꯁꯨ ꯃꯅꯥ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯕꯅꯤ꯫ ꯄ꯭ꯔꯙꯥꯟꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯇꯣꯝꯕ, ꯑꯩꯈꯣꯏꯁꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯂꯧꯃꯤꯅꯤ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯃꯈꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯣꯏꯅ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯕꯗꯤ ꯈꯨꯡꯒꯪꯁꯤꯗꯤ ꯀꯅꯥꯅ ꯁꯦꯝꯒꯠꯀꯅꯤ? ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯗꯨꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯆꯥ ꯊꯣꯏꯕꯕꯨ ꯊꯦꯝꯃꯨ, ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ꯫ ꯑꯗꯨꯁꯨ ꯑꯣꯏꯔꯦ ꯈꯜꯂꯁꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯀꯔꯝꯅ ꯑꯩꯅ ꯏꯁꯥꯅ ꯏꯆꯥꯒꯤ ꯊꯕꯛ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯇꯣꯝꯕꯅ ꯃꯈꯥ ꯆꯠꯊꯩ꯫ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯒꯦ꯫ ꯅꯪꯒꯤ ꯋꯥꯅꯣꯝ ꯁꯦꯜ ꯍꯟꯗꯣꯔꯛꯂꯤꯕ ꯑꯗꯨꯅ ꯁꯦꯟꯗꯣꯜ ꯁꯤꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯂꯩꯔꯣ꯫ ꯅꯆꯥ ꯊꯣꯏꯕꯗ ꯁꯤꯟꯅꯔꯣ꯫ ꯃꯥꯅ ꯏꯟꯖꯦꯜ ꯄꯥꯟꯕ ꯒꯥꯔꯤꯗꯨ ꯊꯧꯍꯜꯂꯒ ꯈꯨꯜꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤ ꯈꯣꯏꯗꯣꯛꯍꯜꯂꯁꯤ꯫ ꯂꯧꯐꯝ ꯃꯄꯨꯁꯤꯡꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨꯅ ꯁꯦꯟꯗꯣꯜꯁꯨ ꯁꯤꯟꯈ꯭ꯔꯅꯤ꯫ ꯈꯔ ꯂꯩꯔꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯅꯤ꯫ ꯂꯛꯁꯃꯤ ꯂꯦꯡꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯨꯡꯗꯁꯨ ꯁꯥꯟꯇꯤ ꯂꯩꯔꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯙꯥꯟꯅ ꯁꯥꯡꯂꯕ ꯚꯥꯁꯟ ꯑꯃ ꯇꯥꯍꯜꯂꯦ꯫ ꯄ꯭ꯔꯙꯥꯟꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨ ꯇꯣꯝꯕꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯦ꯫ ꯊꯣꯏꯕꯅ ꯂꯧꯕꯨꯛꯇ ꯂꯧ ꯈꯣꯏꯔꯨꯔꯒ ꯃꯥꯒꯤ ꯇ꯭ꯔꯦꯛꯇꯔꯗꯨ ꯊꯧꯔꯒ ꯍꯨꯏ ꯈꯣꯡꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯅ ꯊꯕꯛ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏ ꯃꯣꯃꯣꯟꯅꯕꯗꯨ ꯎꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫
ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫